Fake account holders sing amadi tongan-tongan ba miyoi kayana Lilong da Congress pu Muthatnaba amadi manghanaba hotnarakliba asi Manipur Pradesh Youth Congress Committee gi State General Secretary MD Zabir Ahmed na yamna kanna yaningdaba fongdorakli. Wafam asi MPYCC gi State General Secretary MD Zabir Ahmed na pangthokiba press conference amada mahakna fongdokhibani. Press conference aduda mahakna makata na hai Lilong gi Congress Party bu manghandaba yade haibagi wakalonda sakti lairaba team amana Facebook ta fake account sizinaraga aranba pau kaya sandorakliba asi Manipur gi pangal khunai bu amadi Lilong kendra gi praja miyam gi damakta yamna laibak thibani. Haukiba September gi tang 13 gi numidang pung 4 makhai taba matamda Facebook ta fake account kaka gi indomcha amadi awanba khunai hairiba asina aihak ki izat sokpa yaba mawongda Laibak miyamna lan uhannaba photo editing tawduna Facebook ta post hagalakpa amadi Manipur miyamda Lilong kendrabu lana ukina batarakliba asi matungda tawbiganu hairiba fake account aduna upload tarakliba post kaya aduda allegation tarakliba adusu photo edit tawduna aranba charge tarakpa ngaktani masida ngasi fawbada Laibak ki seba tawduna hanba laitana ichang thawna isu kayada thengnariba Anan Wahengbam Youth Congress Committee gi President Manipur ga kaminakiba photo ama puthoktuna allegation kaya tarakliba asimaksu yamna anemba rajniti tawbani hairoidabagi maram laite Masida miyoi kangbu kharana Congress Party amadi youth singi moral down tongnaba hotnarakliba asida Lilong kendra gi youth khuding maknasu amato oina lepminaraga kendra asibu kanmada saruk yaminasi hainasu mahakna appeal tawki Thaudok asigi matangda police ta complaint tawkhibasu laikre atuba matamda police na fake account sizinariba miyoi sing adubu fagat piu loinana atuba matamda aranba tawriba miyoi sing aduna Miyam khangna thoraktuna sengdokpiu sengdoraktaba tarabadi maduda thorakpa afafatagi daita khudingmak fake account sizinariba amadi aranba pau kaya sandorakliba miyoi singna pugadabani haina su mahakna makhataki Lilong da Congress Party bu manghallamba amadi haujikchu manghandaba jade haibagi wakhallonda achauba plan tawriba sakti lairaba team amana Facebook ta fake account pairaga aranba pau kaya sandokliba asi Manipur Pangan Khunaibu amadi Lilong Kendra gi Praja gi yamna laibak thibani maramdi handak ikui kuidana Lilong Praja bu nungsibibadagi ai isa State General Secretary MPYCC amadi State Secretary oina Nurul Amin bu hapiki masida Congress Party bu Lilong da tangoi tana manghallamba kanggu kharana Congress Party amadi aikhoi youth singi moral down taunaba hotnarakliba asida Lilong Kendra gi youth khudingmak Amata oina lepmin naraga Lilong Kendra bu kanbada saruk yaminasi haina appeal tawjari